ꯃꯌꯦꯛ ꯁꯦꯡꯅ ꯍꯧꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯁꯦ ꯃꯨꯀꯥ ꯉꯥꯅꯤ ꯄꯨꯔꯥ ꯐ꯭ꯔꯦꯁꯅꯤ ꯑꯁꯤꯁꯦ ꯑꯩꯁꯦ ꯈꯣꯡꯗ꯭ꯔꯨꯝ ꯍꯥꯏꯒꯗ꯭ꯔꯥ ꯈꯨꯝꯕ꯭ꯔꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯗ ꯑꯁꯤꯒ ꯊꯣꯡꯊꯒꯦ ꯑꯗꯨꯒ ꯃꯆꯨ ꯃꯔꯥꯡ ꯍꯥꯞꯀꯦ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯊꯪ ꯑꯗꯨꯒ ꯁꯤꯒ ꯊꯣꯡꯗꯗꯣꯏ ꯀꯨꯞꯅ ꯁꯣꯏ ꯊꯝꯃꯦ ꯑꯗꯨꯒ ꯇꯣꯃꯦꯇꯣ ꯈꯔ ꯍꯥꯞꯄꯦ ꯇꯤꯜꯍꯧ ꯈꯔ ꯅꯥꯀꯨꯞꯄꯤꯗꯤ ꯂꯩꯇꯕꯅꯤ ꯁꯤꯒ ꯊꯣꯡ ꯇꯥꯏꯅꯦꯀꯣ ꯃꯌꯥꯝ ꯈꯥꯡꯗ ꯊꯥꯡꯒꯠꯈ꯭ꯔꯦ ꯍꯥꯞꯄꯦ ꯑꯗꯨ ꯊꯣꯡ ꯇꯥꯕꯅꯤ ꯃꯊꯛꯇ ꯏꯁꯇ꯭ꯔꯤꯝ ꯇꯧꯔꯒꯀꯣ ꯁꯨꯃꯥꯏꯅ ꯁꯤ ꯑꯗꯨ ꯊꯥꯎ ꯍꯩꯖꯤꯜꯂꯦ ꯊꯥꯎꯁꯦ ꯌꯥꯍꯜꯂꯁꯤꯔꯣ ꯑꯩ ꯈꯤꯇꯪꯒ ꯍꯩꯒꯦ ꯆꯣꯡꯉꯦ ꯃꯌꯥꯝꯁꯦ ꯌꯥꯍꯜꯂꯒꯦ ꯁꯤ ꯆꯥꯡꯁꯤꯒꯀꯣ ꯁꯨꯃꯥꯏꯅ ꯍꯟꯗꯣꯛꯄꯤꯔꯣ ꯁꯨꯃꯥꯏꯅ ꯇꯦꯡꯀꯣꯠꯁꯤꯗ ꯍꯥꯞꯄꯤꯔꯣ ꯉꯥꯛꯁꯟꯕ ꯌꯥꯗꯦꯀꯣ ꯁꯤ ꯊꯥꯎꯁꯦ ꯐꯪ ꯁꯥꯔꯦꯕ ꯑꯗꯨꯅ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯞꯈꯥꯏꯔꯒ ꯉꯧꯈꯥꯏꯔꯒ ꯃꯌꯥꯝꯁꯦ ꯄꯥꯁꯄꯣꯔꯟꯁꯦ ꯈꯔ ꯂꯧꯖꯔꯦ ꯑꯗꯨꯗꯤ ꯍꯥꯞꯊꯔꯒꯦ 1 2 3 ꯖꯧ ꯑꯗꯩꯗꯤ ꯇꯤꯜꯍꯧ ꯈꯔ ꯅꯥꯀꯨꯞꯄꯤ ꯂꯩꯇꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯇꯤꯜꯍꯧꯅ ꯁꯨꯝ ꯃꯍꯨꯠ ꯁꯤꯜꯂꯦ ꯅꯥꯀꯨꯞꯄꯤꯒꯤ ꯀꯣ ꯑꯗꯩꯗꯤ ꯍꯥꯞꯆꯤꯟꯕꯒꯤꯁꯦ ꯈꯥꯕꯩ ꯑꯝꯇ ꯂꯥꯛꯑꯦ ꯁꯤꯗꯩꯁꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯍꯥꯏꯅ ꯇꯦꯖꯄꯇꯥ ꯃꯅꯥꯎ ꯑꯃꯅꯤ ꯍꯥꯞꯆꯤꯜꯂꯁꯤ ꯑꯃꯨꯛ ꯃꯅꯝꯁꯦ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯅ ꯁꯥꯎꯠꯀꯤ ꯃꯑꯣꯡꯗꯁꯦ ꯀꯔꯤꯄꯇꯥ ꯃꯅꯥꯁꯦ ꯇꯛ ꯍꯥꯏꯅ ꯑꯃꯗꯤ ꯈꯔ ꯆꯥꯏꯁꯤꯟꯕꯤꯔꯣ ꯉꯧꯈꯥꯏꯕꯤꯔꯣ ꯁꯨꯃꯥꯏꯅꯀꯣ ꯃꯊꯛꯁꯤꯒ ꯏꯁꯥꯅ ꯆꯥꯒꯗꯕ ꯆꯥꯡꯗ ꯃꯣꯔꯣꯛ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯌꯥꯡꯅ ꯄꯠꯊꯅꯕ ꯍꯥꯏꯅꯀꯣ ꯊꯨꯝ ꯆꯥꯏꯔꯁꯤ ꯅꯥꯀꯨꯞꯄꯤ ꯂꯥꯏ ꯍꯥꯕꯤꯕꯤ ꯂꯥꯏꯀꯣ ꯑꯍꯨꯝꯂꯛ ꯏꯄꯥ ꯏꯄꯨꯒꯤ ꯑꯍꯨꯝꯂꯛ ꯅꯥꯀꯨꯞꯄꯤ ꯂꯥꯏ ꯍꯥꯎꯕꯤꯕꯤ ꯂꯥꯏ ꯃꯌꯥꯝ ꯃꯆꯨ ꯍꯥꯞꯄꯁꯤ ꯁꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯑꯁꯤꯅ ꯃꯆꯨ ꯀꯣ खरा हापे फिनिशिंग खरा हापसानगे उसीना मपानलोमदे जग जग सिसलसे मरोय मपान हापगे अमता खाबै खासे कोनजु केनो थांगालि केनो ngौगेनेको एसे गदि ओला रो जागरे मुगांग दंगदो लोय हाइदारगे मैम इसिंग एजे लगे फर्स्ट सगोलाबरिना ngaसे हापसलगे को मुका ngaसे अखोने चाथोगने बिक थनल लेमनि चाथोगने से खतंग गायगरे सुमाइना हापसले ꯑꯁꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯂꯩꯊꯥꯕꯤ ꯀꯣꯕꯤꯒ ꯈꯣꯡꯗ꯭ꯔꯨꯝꯒꯤ ꯃꯀꯨꯗꯨꯒ ꯑꯗꯩꯗꯤ ꯍꯪꯒꯥꯝꯒꯤ ꯃꯆꯩ ꯈꯔꯒ ꯉꯧꯈꯥꯏꯔꯦ ꯑꯗꯣ ꯑꯩꯁꯦ ꯑꯝꯇ ꯁꯨꯃꯥꯏꯅ ꯉꯥ ꯍꯥꯞꯆꯤꯟꯕꯒꯤꯀꯣ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ ꯉꯥꯁꯦ ꯊꯣꯡꯕꯁꯦ ꯉꯥꯁꯦ ꯍꯥꯏꯐꯦꯠ ꯌꯥꯝꯃꯕꯅꯤ ꯑꯩꯈꯣꯏꯅ ꯆꯥꯊꯣꯛꯈꯤꯗꯅꯅꯦ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯂꯤꯛꯈ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯁꯨ ꯁꯤꯅꯤ ꯍꯜꯂꯣ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯃꯌꯥꯝ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛꯇ ꯑꯩꯅ ꯊꯣꯡꯉꯤꯕ ꯈꯣꯡꯗ꯭ꯔꯨꯝꯒ ꯈꯨꯝꯕ꯭ꯔꯥꯒ ꯊꯣꯡꯕꯗꯣ ꯑꯩ ꯁꯥꯏꯠꯇ ꯊꯣꯛꯍꯟꯖꯔꯝꯒꯦ ꯑꯗꯨꯒ ꯑꯩꯅ ꯍꯪꯒꯥꯝꯁꯦ ꯆꯥꯅꯤꯡꯃꯟꯒꯤꯅꯀꯣ ꯍꯪꯒꯥꯝꯁꯦ ꯃꯀꯥ ꯑꯅꯤ ꯅꯣꯛꯁꯜꯂꯒ ꯃꯊꯛꯇ ꯊꯣꯝꯖꯤꯟꯕꯅꯤ ꯊꯥꯡꯊꯔꯝꯗꯥꯏꯒꯤ ꯃꯤꯅꯤꯠ 2-3 ꯃꯃꯥꯡꯗꯀꯣ ꯎ ꯃꯣꯔꯣꯛ ꯑꯃ ꯂꯩꯖꯔꯦ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯗ꯭ꯔꯨꯝꯒꯤ ꯃꯀꯨꯗꯨꯒ ꯑꯗꯨꯗꯒꯤꯗꯤ ꯂꯩ ꯀꯣꯕꯤ ꯐꯨꯜ ꯀꯣꯕꯤ ꯀꯣ
ꯑꯗꯨꯏꯗꯨ ꯇꯧꯔꯒ ꯍꯪꯒꯥꯝ ꯃꯆꯦ ꯑꯃꯅꯤꯒ ꯇꯧꯔꯒ ꯉꯧꯈꯥꯏꯕꯅꯤ ꯑꯗꯩꯗꯤ ꯏꯔꯣꯟꯕ ꯂꯩꯔꯦ ꯃꯣꯔꯣꯛ ꯆꯥꯅ ꯏꯔꯣꯟꯕ ꯑꯁꯤꯅ ꯀꯣꯠꯅꯕ ꯀꯣ ꯍꯪꯒꯥꯝ ꯈꯔ ꯀꯣꯠꯅꯕ ꯂꯩꯖꯔꯦ ꯁꯤꯅꯤꯗ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯔꯒꯦ ꯆꯥꯅꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯃꯄꯥꯟꯗꯁꯨ ꯋꯥꯔꯧꯕ ꯌꯥꯗꯦ ꯃꯄꯥꯟꯗꯁꯨ ꯈꯔ ꯂꯥꯡꯉꯦ ꯏꯃꯨꯡ ꯃꯅꯨꯡ ꯆꯪꯅꯒꯤꯗꯤ ꯂꯩꯇꯅ ꯀꯣꯠꯂꯥꯡ ꯂꯥꯡ ꯂꯩꯔꯁꯦ ꯈꯨꯜꯂꯛꯀ ꯆꯞ ꯃꯥꯟꯅꯩ ꯍꯦꯗꯥ ꯆꯥꯒꯦ ꯂꯥꯡꯉꯤꯔ ꯈꯪꯗꯦ ꯃꯌꯥꯝꯗꯨꯗꯤ ꯍꯧꯔꯒꯦ ꯑꯩꯒꯤ ꯂꯥꯏꯟ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕꯁꯦ ꯑꯣꯏꯍꯟꯒꯦ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯀꯦꯃꯦꯔꯥꯁꯤꯅ ꯊꯣꯛ 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 ꯅꯣꯝꯃꯤꯁꯦ ꯁꯦ ꯅꯣꯝꯃꯔꯣꯏꯗꯅꯀꯣ ꯌꯥꯝ ꯍꯧꯔꯒꯦ ꯁꯦ ꯌꯦꯔꯥ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯍꯧꯔꯦꯍꯦ ꯃꯨꯀꯥ ꯉꯥ ꯍꯥꯏꯕꯗꯤ ꯉꯥ ꯃꯆꯥ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗꯅ ꯀꯔꯤ ꯍꯥꯏꯅꯒꯦ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯉꯥ ꯃꯆꯥꯁꯦ ꯑꯁꯥꯃꯤꯁꯇꯗꯤ ꯃꯨꯋꯥ ꯉꯥꯁꯨ ꯍꯥꯏꯅꯩ ꯆꯅꯥꯃꯥꯁꯨ ꯍꯥꯏꯅꯩ ꯑꯩꯈꯣꯏ ꯀꯁꯥꯔ ꯃꯔꯣꯟꯗꯗꯤ ꯃꯨꯀꯥ ꯉꯥ ꯆꯅꯤ ꯈꯅꯥ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯍꯥꯎꯋꯦꯕ ꯃꯌꯦꯛ ꯁꯦꯡꯅ ꯍꯧꯔꯦ ꯉꯁꯤ ꯂꯧꯕ ꯄꯨꯔꯛꯇꯦꯗ ꯀꯥꯎꯔꯦ ꯍꯧꯒꯠꯄ ꯇꯜꯂꯦꯀꯣ ꯇꯧꯔꯣ वाह लाजवाब ꯃꯌꯥꯝ ꯁꯤ ꯈꯨꯍꯥꯎ ꯁꯨꯃꯥꯏꯅ ꯆꯥꯗꯕ ꯃꯤꯅ ꯈꯪꯉꯣꯏꯍꯦ ꯆꯥꯕ ꯃꯤꯗꯨꯅ ꯈꯪꯒꯅꯤꯀꯣ ꯈꯨꯍꯥꯎꯁꯦ 김치 một thùng chúng riêng chắc hỡi hỡi ꯉꯥ ꯀꯣꯛꯄꯩꯅ ꯌꯥꯝꯅ ꯀꯅꯥꯅ ꯍꯩꯅꯒ ꯊꯣꯡ ꯀꯧꯔꯝꯃꯤꯕ ꯈꯪꯗꯦ ꯃꯨꯀꯥ ꯉꯥ ꯀꯔꯤ ꯈꯪꯉꯣ ꯃꯤꯒꯤ ꯇꯥꯁꯟ ꯆꯨꯁꯟꯅꯕ ꯍꯥꯏꯁꯦꯀꯣ ꯈꯔ ꯍꯪꯒꯥꯝꯒ ꯊꯣꯡꯕꯁꯨ ꯍꯥꯎꯕꯅꯤ ꯑꯗꯩꯗꯤ ꯈꯣꯡꯗ꯭ꯔꯨꯝꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯡꯕ ꯄꯨꯔꯛꯏꯁꯤꯒ ꯈꯣꯡꯗ꯭ꯔꯨꯝ
ꯀꯣꯏꯕꯗꯨꯅꯤ ꯑꯩ ꯁꯥꯏꯠꯇ ꯊꯣꯛꯍꯟꯖꯔꯝꯒꯦ ꯍꯅꯨꯃꯥꯟ ꯒꯣꯗꯥ ꯃꯥꯟꯕꯗꯨꯗ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯀꯩ ꯀꯧꯕ ꯇꯨ ꯍꯪꯒꯥꯝ ꯍꯪꯒꯥꯝ ꯄꯟꯊꯥꯗ ꯍꯪꯒꯥꯝ ꯆꯥꯍꯧꯗ꯭ꯔꯕ ꯃꯁꯥ ꯐꯍꯧꯗ꯭ꯔꯕ ꯃꯤꯗꯣ ꯃꯐꯝꯁꯤꯗ ꯐꯔꯔꯣꯏ ꯍꯥꯏꯕꯅꯤꯍꯦ ꯈꯩꯊꯔꯒꯦ ꯁꯤꯗꯤ ꯂꯨꯄꯥ 50ꯒꯤ ꯉꯥ ꯂꯧꯔꯛꯄꯗ ꯉꯧꯕ ꯂꯣꯏꯔꯒ ꯆꯦ ꯑꯃ ꯄꯤꯛ ꯊꯜꯂꯤ ꯃꯦꯝ ꯇꯦꯡꯀꯣꯠꯁꯤꯃ ꯔꯣꯃꯦꯁ ꯍꯥꯞꯆꯜꯂ ꯆꯥꯒ ꯔꯣꯃꯦꯁꯁꯨ ꯍꯥꯎꯋꯦ ꯑꯩ ꯃꯣꯔꯣꯛꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯅꯤ ꯑꯃꯅꯤꯈꯛꯀꯣ ꯊꯨꯗꯦꯛꯑꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯩꯇꯅ ꯃꯔꯛꯁꯤꯗ ꯈꯥꯖꯤꯡ ꯃꯆꯥ ꯑꯃ ꯌꯥꯎꯔꯝꯃꯦ ꯈꯨꯕꯤ ꯆꯤꯛꯈꯥꯏꯕ ꯍꯩꯖꯥꯡ ꯀꯥꯏꯗ ꯁꯦꯠꯅꯤ ꯅꯠꯇ꯭ꯔꯣ ꯈꯨꯕꯤ ꯆꯤꯛꯈꯥꯏꯕ ꯍꯩꯖꯥꯡ ꯁꯦ ꯆꯥꯎꯔꯦ ꯐꯔꯦ ꯃꯣꯏꯁꯦ ꯈꯔ ꯆꯥꯔ ꯌꯥꯔꯦ
ꯆꯥꯛꯁꯨ ꯆꯥꯃꯦ ꯉꯁꯤꯁꯦ ꯂꯤꯃꯤꯠ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯁꯦ ꯃꯃꯥꯡ ꯈꯔꯁꯦ ꯃꯌꯥꯝ ꯉꯝꯃꯔꯣꯏ ꯂꯪꯗꯤ ꯂꯪꯗꯣꯛꯑꯣꯏ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯆꯥꯛ ꯂꯥꯝꯃꯒꯅ ꯆꯔꯥ ꯋꯥꯟꯊꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯐꯠ ꯊꯝꯒꯅꯤ ꯁꯤꯁꯨ ꯐꯠ ꯊꯝꯒꯅꯤ ꯃꯤꯠꯅ ꯀꯔꯝꯕꯒꯤ ꯗꯣ ꯇꯥꯔꯦ ꯑꯩꯁꯦ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯗ ꯃꯆꯤꯗ ꯄꯨꯔꯛꯀꯗꯕꯅꯦꯕꯀꯣ ꯑꯣꯛꯇ꯭ꯔ ꯂꯧꯕꯅ ꯐꯩꯌꯦꯕꯀꯣ ꯆꯥꯛꯁꯦ ꯁꯨꯃꯥꯏꯅ ꯂꯪꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯁꯨ ꯄꯥꯝꯃꯨꯏꯅꯀꯣ ꯄꯩꯁꯥ ꯇꯥꯟꯕꯩ ꯂꯥꯛꯏꯔ ꯅꯠꯇ꯭ꯔꯒ ꯆꯥꯕꯩ ꯂꯥꯛꯏꯔ ꯑꯗꯨ ꯇꯥꯗꯣꯔꯦ ꯑꯩ ꯀꯣꯠꯅ ꯃꯌꯥꯝꯁꯦ ꯀꯦꯃꯦꯔꯥꯅ ꯐꯖꯅ ꯀꯣꯚꯔ ꯇꯧꯔꯛꯄ ꯉꯝꯗ꯭ꯔꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯎꯕ ꯀꯥꯏꯗ 이신호 ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨ ꯕꯦꯜ ꯑꯥꯏꯀꯟꯁꯨ ꯑꯣꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣ ꯑꯅꯧꯕ ꯃꯤꯅ ꯎꯕꯤꯕ ꯆꯪꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯂꯥꯏꯛ ꯃꯆꯥ ꯑꯃꯃꯝꯇꯪ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ